ꯅꯣꯡꯃꯗ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯅ ꯆꯥꯛꯈꯨꯝꯒꯤ ꯆꯥꯅ ꯊꯛꯅꯕꯁꯤꯡ ꯄꯣꯠꯂꯝꯁꯤꯡ ꯑꯔꯦꯞꯄ ꯃꯃꯜ ꯑꯃ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯂꯧꯊꯣꯛꯄꯤꯗꯨꯅ ꯏꯃꯥ ꯀꯩꯊꯦꯜ ꯑꯃꯗꯤ ꯃꯁꯤ ꯌꯦꯡꯕꯤꯔꯛꯂꯤꯕ ꯐ꯭ꯔꯦꯟ ꯑꯃꯗꯤ ꯂꯩꯔꯤꯕ ꯑꯦꯔꯤꯌꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯕꯨ ꯑꯃꯃꯝꯗ ꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯥꯏꯈꯨꯝꯕ ꯆꯠꯂꯤ ꯂꯣꯏꯅꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯐꯪꯖꯒꯂꯤꯕ ꯄ꯭ꯔꯦꯁ ꯃꯤꯠ ꯑꯁꯤꯒꯤ ꯃꯇꯥꯡꯁꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯅꯣꯡꯃꯗ ꯆꯪꯗ ꯌꯥꯗꯕ ꯄꯣꯠꯂꯝꯁꯤꯡꯒꯤ ꯃꯃꯜ ꯍꯦꯟꯒꯠꯂꯛꯄ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛ ꯊꯥꯎ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯂꯛꯇꯕꯁꯤꯒꯤ ꯃꯇꯥꯡꯗꯅꯤ ꯑꯍꯥꯟꯕꯗ ꯂꯥꯛꯄꯤꯔꯤꯕꯁꯤꯡ ꯄꯨꯝꯅꯃꯛ ꯑꯃꯨꯛ ꯍꯟꯅ ꯄꯥꯝꯖꯔꯤ ꯃꯁꯤ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯃꯈꯣꯏꯅ ꯁꯦꯝꯒꯠꯄ ꯄ꯭ꯔꯣꯛꯁꯤ ꯂꯥꯟꯃꯤꯁꯤꯡꯅ ꯆꯠꯊꯔꯛꯄ ꯌꯥꯝ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡꯁꯤꯡꯅ ꯉꯁꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯑꯁꯤꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯤꯡꯕꯨ ꯑꯋꯥꯕ ꯀꯌꯥ ꯁꯛꯇꯤꯡ ꯄꯤꯔꯤ ꯄꯣꯏꯟꯠ ꯅꯝꯕꯔ 1 ꯅꯣꯡꯃꯗ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯅ ꯆꯥꯛꯈꯨꯝꯒꯤ ꯆꯥꯅ ꯊꯛꯅꯕꯁꯤꯡ ꯄꯣꯠꯂꯝꯁꯤꯡ ꯑꯔꯦꯞꯄ ꯃꯃꯜ ꯑꯃ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯂꯧꯊꯣꯛꯄꯤꯗꯨꯅ ꯏꯃꯥ ꯀꯩꯊꯦꯜ ꯑꯃꯗꯤ ꯑꯀꯣꯏꯕꯗ ꯍꯥꯡꯂꯤꯕ ꯗꯨꯀꯥꯟꯁꯤꯡ ꯃꯔꯨꯑꯣꯏꯅ ꯍꯣꯜꯁꯦꯂꯔ ꯑꯃꯗꯤ ꯔꯤꯇꯦꯂꯔꯁꯤꯡꯗ ꯃꯤꯌꯥꯝ ꯈꯪꯅ ꯌꯣꯜꯂꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤꯒꯤ ꯃꯃꯜ ꯊꯦꯠꯇꯣꯛꯄꯤꯌꯨ ꯑꯅꯤꯁꯨꯕꯗ ꯍꯣꯜꯁꯦꯂꯔ ꯑꯃꯗꯤ ꯔꯤꯇꯦꯂꯔꯁꯤꯡꯅꯁꯨ ꯅꯣꯡꯃꯗ ꯆꯪꯗꯕ ꯌꯥꯗꯕ ꯄꯣꯠꯂꯝꯁꯤꯡꯒꯤ ꯃꯃꯜ ꯍꯦꯟꯒꯠꯄꯤꯒꯅꯤ ꯑꯍꯨꯝꯁꯨꯕꯗ ꯃꯍꯩꯔꯣꯏꯁꯤꯡꯗ ꯆꯠꯄꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯕ ꯒꯥꯔꯤꯁꯤꯡ ꯑꯃꯗꯤ ꯂꯂꯣꯟ ꯏꯇꯤꯛ ꯁꯤꯟꯐꯝꯗ ꯇꯧꯖꯔꯤꯕꯁꯤꯡꯒꯤ ꯁꯤꯖꯤꯟꯅꯔꯤꯕ ꯒꯥꯔꯤꯁꯤꯡ ꯑꯁꯤꯒꯤ ꯊꯥꯎ ꯐꯪꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯅꯠꯆꯗꯦ ꯊꯥꯎꯁꯤꯡ ꯑꯁꯤꯕꯨ ꯍꯦꯟꯅ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯍꯟꯕꯤꯌꯨ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯏꯔꯥꯡ ꯌꯥꯝ ꯇꯣꯏꯅ ꯊꯣꯛꯄ ꯂꯝ ꯑꯃꯈꯛ ꯑꯣꯏꯕꯅꯤꯅ ꯊꯥꯎ ꯑꯁꯤ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯄꯣꯏꯟꯠ ꯑꯍꯨꯝ ꯑꯁꯤ ꯌꯥꯎꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃꯁꯨꯡ ꯃꯁꯤ ꯀꯦꯞ ꯑꯦꯟ ꯄꯤꯗꯤ ꯗꯥꯏꯔꯦꯛꯇꯔꯒꯤ ꯃꯐꯝꯗꯁꯨ ꯑꯩꯈꯣꯏ ꯈꯨꯠꯁꯤꯟꯅꯖꯈ꯭ꯔꯦ ꯂꯣꯏꯅꯅ ꯃꯁꯤꯒꯤ ꯂꯩꯕꯤꯔꯤꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯕꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯗꯤꯃꯥꯟ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯀꯦꯞ ꯑꯦꯟ ꯄꯤꯗꯤꯒꯤ ꯗꯥꯏꯔꯦꯛꯇꯔꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯤꯅꯕ MSF ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯌꯥꯝꯅ ꯍꯟꯅ ꯍꯥꯏꯖꯔꯤ